ꯍꯧꯈꯤꯕ ꯆꯍꯤꯒꯤ ꯃꯦ 3ꯗ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯍꯧꯔꯛꯈꯤꯕ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯅ ꯃꯤꯑꯣꯏ 200 ꯍꯦꯟꯅ ꯂꯩꯈꯤꯗꯕ ꯃꯤꯑꯣꯏ 90,000 ꯍꯦꯟꯅ ꯃꯌꯨꯝ ꯃꯀꯩ ꯊꯥꯗꯣꯛꯇꯨꯅ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯆꯪꯖꯐꯝ ꯂꯧꯗꯨꯅ ꯂꯩꯔꯤꯕ ꯃꯇꯝꯗ ꯏꯟꯗꯤꯌꯥꯒꯤ ꯄꯨꯋꯥꯔꯤꯗ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ ꯊꯥꯒꯤ 18ꯗꯒꯤ ꯍꯧꯗꯨꯅ ꯐꯦꯖ 8 ꯊꯣꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯁꯥꯡꯅ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜ 2023 ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯏꯅꯔ ꯑꯃꯗꯤ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ MP ꯑꯅꯤꯒꯤ ꯃꯤꯈꯜ ꯐꯦꯖ 2 ꯊꯣꯛꯅ ꯄꯥꯡꯊꯣꯛꯈꯤ꯫ ꯏꯅꯔ ꯑꯃꯗꯤ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯁꯦꯒꯃꯦꯟ ꯈꯔ ꯌꯥꯎꯅ ꯄꯨꯟꯅ ꯑꯦꯄ꯭ꯔꯤꯜꯒꯤ ꯇꯥꯡ 18ꯗ ꯑꯍꯥꯟꯕ ꯐꯦꯖ ꯂꯣꯛ ꯁꯚꯥꯒꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯈꯤ ꯑꯃꯁꯨꯡ ꯑꯅꯤꯁꯨꯕ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯋꯥꯠꯍꯧꯔꯤꯕ ꯁꯦꯒꯃꯦꯟ ꯑꯗꯨ ꯍꯧꯈꯤꯕ ꯑꯦꯄ꯭ꯔꯤꯜ ꯊꯥꯒꯤ 23ꯇ ꯄꯥꯡꯊꯣꯛꯈꯤ꯫ ꯏꯅꯔ ꯑꯃꯗꯤ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯄꯨꯟꯅ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯗꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯠ ꯃꯤꯔꯦꯞ ꯌꯥꯎꯅ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟ 2023ꯒꯤ ꯃꯤꯈꯜ ꯊꯦꯡꯅꯈꯤ꯫ ꯏꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯗ INCꯒꯤ ꯑꯉꯣꯝꯆ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝ, BJPꯒꯤ ꯊꯧꯅꯥꯎꯖꯝ ꯕꯁꯟꯇꯀꯨꯃꯥꯔ ꯁꯤꯡ, RPI ꯑꯊꯋꯥꯂꯦꯗ ꯃꯍꯦꯁꯣꯔ ꯊꯧꯅꯥꯎꯖꯝ, ꯏꯟꯗꯤꯄꯦꯟꯗꯦꯟꯠꯗ ꯃꯣꯏꯔꯥꯡꯊꯦꯝ ꯇꯣꯝꯇꯣꯝ ꯁꯅꯥ ꯅꯣꯡꯁꯥꯕ, ꯔꯥꯖꯀꯨꯃꯥꯔ ꯁꯣꯃꯥꯔꯦꯟꯗ꯭ꯔꯣ ꯁꯤꯡ ꯀꯥꯏꯀꯨ ꯑꯃꯗꯤ ꯍꯧꯔꯣꯡꯕꯝ ꯁꯔꯠ ꯁꯤꯡ ꯄꯨꯟꯅ ꯃꯤꯔꯦꯞ 3ꯅ ꯄꯨꯟꯅ ꯊꯦꯡꯅꯈꯤ꯫ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯗ INCꯗ ꯑꯜꯐ꯭ꯔꯦꯗ KS ꯑꯊꯔ, BJPꯅ ꯁꯄꯣꯔꯠ ꯇꯧꯕ NPFꯗ ꯀꯆꯨꯏ ꯇꯤꯃꯣꯊꯤ ꯖꯤꯃꯤꯛ ꯑꯃꯗꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯠꯗ ꯑꯦꯂꯤꯁꯟ ꯑꯕꯣꯟꯃꯩ ꯑꯃꯁꯨꯡ SK ꯖꯣꯟ ꯄꯨꯟꯅ ꯃꯤꯔꯦꯞ 3ꯅ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟ 2023ꯗ ꯃꯤꯈꯜ ꯊꯦꯡꯅꯔꯤ꯫ ꯆꯍꯤ ꯍꯦꯟꯖꯤꯜꯂꯛꯂꯕ ꯃꯤꯁꯤ ꯃꯤꯅꯥ ꯌꯥꯎꯕ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯤꯟꯗꯅ ꯂꯩꯔꯤꯕ ꯏꯔꯥꯡꯒꯤ ꯃꯔꯛꯇ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟ 2023ꯒꯤ ꯏꯂꯦꯛꯁꯟ ꯀꯦꯝꯄꯦꯟ ꯄꯥꯡꯊꯣꯛꯄ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ CSOꯅꯆꯤꯡꯕ ꯂꯨꯞ ꯀꯌꯥꯅ ꯕꯣꯏꯀꯣꯠ ꯇꯧꯕꯅꯆꯤꯡꯕ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈꯤ꯫ ꯍꯧꯈꯤꯕ ꯃꯥꯔꯆ ꯊꯥꯒꯤ 19ꯗ ꯑꯥꯎꯇꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯗ INCꯒꯤ ꯃꯤꯔꯦꯞ ꯑꯜꯐ꯭ꯔꯦꯗ K ꯑꯊꯔꯒꯤ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯇ ꯄꯥꯡꯊꯣꯛꯄ ꯚꯤꯂꯦꯖ ꯂꯦꯚꯦꯜ ꯀꯟꯁꯜꯇꯦꯇꯤꯚ ꯃꯤꯇꯤꯡꯅꯆꯤꯡꯕꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯍꯟꯈꯤ꯫ ꯍꯧꯈꯤꯕ ꯃꯥꯔꯆ ꯊꯥꯒꯤ ꯇꯥꯔꯤꯛ 29 ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯜꯒꯤ 13ꯗ ꯏꯅꯔ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯃꯤꯔꯦꯞ ꯑꯉꯣꯝꯆ ꯕꯤꯃꯣꯜ ꯑꯀꯣꯏꯖꯝꯒꯤ ꯏꯂꯦꯛꯁꯟꯒꯤ ꯃꯤꯇꯤꯡꯗ ꯃꯁꯛ ꯈꯪꯗꯕ ꯈꯨꯠꯂꯥꯏ ꯄꯥꯏꯕꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯊꯣꯛꯈꯤ꯫ ꯍꯟꯗꯛ ꯄꯥꯡꯊꯣꯛꯈꯤꯕ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯃꯤꯈꯜꯗ BJPꯒꯤ ꯑꯣꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍ ꯂꯥꯛꯇꯨꯅ ꯍꯞꯇꯥ ꯀꯥꯡꯖꯩꯕꯨꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯆꯧꯕ ꯃꯤꯐꯝ ꯅꯠꯇꯅ ꯑꯇꯣꯞꯄ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯃꯀꯣꯛ ꯊꯣꯡꯕꯁꯤꯡ ꯂꯨꯆꯤꯡꯕ ꯂꯥꯛꯇꯨꯅ ꯑꯆꯧꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯂꯩꯈꯤꯗꯦ꯫ INCꯒꯤ ꯂꯨꯆꯤꯡꯕ ꯔꯥꯍꯨꯜ ꯒꯥꯟꯙꯤꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯐꯝ ꯀꯌꯥꯗ ꯆꯠꯈꯤꯕ ꯚꯥꯔꯠ ꯖꯣꯔꯣ ꯅꯌꯥ ꯌꯥꯇ꯭ꯔꯥꯒꯤ ꯈꯣꯡꯆꯠ ꯃꯅꯤꯄꯨꯔꯒꯤ ꯈꯣꯡꯖꯣꯝꯗꯒꯤ ꯍꯧꯗꯣꯛꯈꯤꯕ ꯑꯃꯗꯤ ꯂꯩꯈꯤ꯫ ꯌꯥꯇ꯭ꯔꯥ ꯑꯗꯨꯗ INCꯒꯤ ꯅꯦꯁꯅꯦꯜ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯃꯜꯂꯤꯛꯑꯥꯔꯖꯨꯟ ꯈꯥꯔꯒꯦꯅꯆꯤꯡꯕ ꯂꯥꯛꯇꯨꯅ ꯌꯥꯇ꯭ꯔꯥ ꯑꯗꯨ ꯍꯧꯗꯣꯛꯈꯤꯕꯒꯤ ꯊꯧꯔꯝ ꯑꯃꯗꯤ ꯂꯩꯈꯤ꯫ ꯆꯤꯡꯗ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯄꯥꯡꯊꯣꯛꯄ ꯃꯤꯈꯜꯁꯤꯡꯗ ꯑꯆꯨꯝꯕ ꯃꯤꯈꯜ ꯅꯠꯇꯦ, ꯁꯦꯂꯦꯛꯁꯟꯅꯤ ꯍꯥꯏꯅ ꯃꯤꯌꯥꯝꯅ ꯍꯥꯏꯅꯗꯨꯅ ꯂꯥꯛꯈꯤꯕ ꯑꯗꯨ ꯑꯗꯨꯃꯛ ꯑꯣꯏꯗ꯭ꯔꯕꯁꯨ ꯃꯅꯤꯄꯨꯔ ꯄꯥꯔꯂꯤꯌꯥꯃꯦꯟꯇꯔꯤ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯄꯥꯡꯊꯣꯛꯈꯤꯕ ꯃꯤꯈꯜ ꯅꯨꯃꯤꯠꯇ ꯑꯃꯨꯛꯇ ꯊꯣꯛꯈꯤꯗ꯭ꯔꯤꯕ ꯃꯑꯣꯡꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯕ, EVM ꯊꯨꯒꯥꯏꯕꯅꯆꯤꯡꯕ ꯊꯧꯗꯣꯛ ꯀꯌꯥꯒꯤ ꯃꯔꯛꯇ 19 ꯁꯨꯕ ꯂꯣꯛ ꯁꯚꯥ ꯏꯂꯦꯛꯁꯟ 2023ꯒꯤ ꯃꯤꯈꯜ ꯄꯥꯡꯊꯣꯛꯈꯤꯕ ꯑꯗꯨꯒꯤ ꯐꯜ ꯑꯗꯨ ꯍꯌꯦꯡꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯪꯂꯒꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯂꯣꯛ ꯁꯚꯥꯒꯤ ꯃꯤꯈꯜꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯁꯣꯂꯨꯁꯟ ꯄꯨꯊꯣꯛꯄꯗ ꯊꯤꯟꯊꯕꯅꯤ ꯍꯥꯏꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯑꯃꯤꯠ ꯁꯥꯍꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯁꯨ ꯂꯩꯈ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯍꯌꯦꯡ ꯍꯥꯏꯗꯣꯛꯀꯗꯧꯔꯤꯕ ꯂꯣꯛ ꯁꯚꯥꯒꯤ ꯃꯤꯈꯜ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯅꯕꯨ ꯀꯥꯔꯕꯁꯨ ꯑꯃꯅꯕꯨ ꯃꯥꯏꯊꯤꯔꯕꯁꯨ ꯃꯔꯨ ꯑꯣꯏꯔꯤꯕꯗꯤ ꯃꯥꯏ ꯄꯥꯛꯂꯛꯂꯕ ꯃꯤꯑꯣꯏ ꯑꯗꯨꯅ ꯃꯃꯥ ꯂꯩꯕꯥꯛ ꯏꯔꯝꯗꯝ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯒ ꯂꯣꯏꯅꯅ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯆꯥꯎꯈꯠꯄ, ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ, ꯏꯪ ꯇꯞꯄ, ꯁꯥꯟꯇꯤ ꯍꯟꯖꯤꯟꯍꯟꯅꯕ ꯍꯣꯠꯅꯕ ꯑꯗꯨꯅꯤ꯫ ꯊꯧꯗꯥꯡꯁꯤꯡ ꯑꯁꯤꯒꯤ ꯊꯧꯗꯥꯡ ꯀꯔꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯒꯤ ꯀꯔꯝꯕ ꯃꯤꯔꯦꯞꯅ ꯂꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕ ꯍꯌꯦꯡꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯪꯂꯒꯅꯤ꯫ ꯏꯃꯥ ꯂꯩꯕꯥꯛ ꯃꯅꯤꯄꯨꯔꯅ ꯌꯥꯏꯐꯔꯦ, ꯑꯆꯨꯝꯕꯅ ꯃꯥꯏ ꯄꯥꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅ ꯃꯃꯤ ꯇꯤꯚꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯊꯝꯖꯔꯤ꯫